Thaothi Heitharakhre ising sizinaba yakhidre. Kangpokpi district lomdagi Imphal West tamna chelakpa turel macha rivulet ama Thaothi ni haina chingnaba musungmuba anangba mahi chentharakpadagi miyami paina khibaga loinana ising sizinaba lepkhre. Turel macha amada Thaothi Heitharakhre thengnakhibasi ngasi numidangni Sengmai Police na konba kanto sabaldane Manipur da hojik tholaba irang asigi mari leinana hangba rumor free number ga pau faunabada control room dagi Thaothi Heitharakhre haiba pau adu chummi amadi yengsili haina phongdorakhi kanto sabaldagi khunja amana pau che asida hai Thaothi Heitharakhre bai chelasi makha lokhong haina khangnaba amadani laimakongda leiba sizinadraba heavy foil power project ki nakanda sen bai selni mafam adagi laimakong singmang khulkhul loitang khunau fauraga loitang khulen yorokuna mafam adada leiba mini dam fauraga luwangli turen da tagadabani luwangli turel asi nambul turel da taba turel masani amadi nambul turena loktak pata tabani paugi likhun singna hai Sizina Kidraba Lemakongi Heavy Foil Power Project ki Hana Paiduna Leramba Thaothi sing Atamna Namio Karana Turel Masasi da Heitharakhre Oirangani Ana Thajanari Indian Army ki Red Seal Division ki headquarter nasu Oiriba Lemakongi area dagi Thaothi Heitharakhre ki matangda Kanto Sabal ki khunja singna Army da pau pikhre hairi Police na thawdo adugi matangda thijili adu moinama kanana kariga Heitharakhre no khangba ngamdre Hautak da Landarakhre sing Chanba Chatkhiba mari Halaktre Bisnupur district ki Chunsampur district ka tainana leiba Kumbi police station na konba hautak tamfa khunok thobal lekaida kuki milite ni haina chingnaba singna bom amadi nongmai kapsinduna Landarakhre serak sidang asi ayuk hautak ki chingda singyanba chatkhiba mioi mari numidang athengbu fawba halakhidabaga loinana makoigi kari phibam oiramgadagi haiba khangba gamdre me ahumdagi haudna kuki lalaubu singna afaba makhalgi khulai sizinaduna meitai micham singda Landaraktuna asiana so open kaya yawbaga loinana meo kaya lanjenaduna relief camp sing amadi khangna chanaba singi yomda sangjafam lawduna laikhraba matong ngasi kumbi esigi manung channa leiba hautak khulgi khunja sing lanjen naruba matong irang nemle haiduna khulda hanjilakpada kuki singna bom yawna nongmaina amuk Landarakhre kaudo asi ngasi nungthil pung 3:00 kunrom tarakpa dwaida thokibani kumbi police station na konba hautak singi hek singkhongda leiba hautak tamfa khunau thawal leikai amadi hautak tamfa khunau awang leikai da maisnam chingsang haira khangnaba Bisnupur district ki Bisnupur district amasong Sursanpur district ka tainaba chingthaktagi bom mari ahan boina kaptharakhi hairi hautak tamfa khunau community hall mayada ani taduna bokhaikhi amadi bom manina community hall dagi meter samarom lapna mamang thangba sarukta leiriba pukri ani gi mayada taduna bokhaikhi hairi bom mari kapsilakla matungda mafam adu duty tariba mahar regiment amadi BSF na khurhankhide adu pau fangbadagi state force amadi kumbida leiba second mahar regiment gi ahenba forcing na thomjenduna akanu mongda khurhankhibadagi ngahak lepki hairi mamsil lakpagi tanja lauduna numidang wairam pung 5:10 rom chatpa dwaidagi amuk hana kuki singna bom amadi nongmai round kyamarom kapsilakpa horakhi kuki singna kapsilakpa bom khara hautak tamfa khunaugi komol amasung amum chagi kholda bom amamam tasinduna pukhaikhi amadi yumlakta bom tasilakpadagi akai toy khara thokre bom amadi nongmai kapsilakpaduda amuk hana mahar regiment amasung state force singna akanba mongda handuna nongmai kapki tungda mahar regiment gi person sing singthakta kaduna thiba humbagi thabak chathakibadagi nongmai kapa lepki ngasigi landa adugi matangda hautak tafa khunaudagi khoidongbam brothersi kawwa mana hai matam kuina nongmai kapnadre irang khara fare haiduna khunda nufianga hanjinnarakpa kuidre nufa singdi khungakpagi lengdana dum leiribani hautak tamfa khunaudagi komol kawba khunja mana hai ngasi khunja singna lau suringaida ikhang khanghaudana bom mari nungthinda kuki singna maisnam chingsangi chingthaktagi kilometer amaga makhairom lapa wafamdagi kablakhiba male amadi madugi matung numidang wairamda bom yawna nongmai round kunena kapsilakhi maduda khunja singna duty tariba mahar regiment da nakhoi laina kari maramgi kuki singna bom amadi nongmai kapsilibano haituna taksinki maduda mahar regiment gi maikaidagi state force ka loina handuna nongmai round khara kapkhibani amadi tungda mahar regiment na chingthakta kakhibadagi nongmai kapadi lepkhre haina hangna phongdorakhi asumna kuki singna kapningba matamda kaplakpada karisu tawdaba aduga ꯑꯩꯈꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯈꯨꯠ ꯍꯟꯒꯦ ꯍꯥꯏꯕꯗ ꯑꯊꯤꯡꯕ ꯑꯃ ꯍꯦꯛꯇ ꯄꯤꯕ ꯑꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯑꯁꯨꯝꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯕ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯦ ꯍꯥꯏꯈꯤ꯫
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯁꯣꯛ-ꯑꯄꯟꯒꯤ ꯄꯥꯎ ꯐꯪꯗ꯭ꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯇꯤꯝ ꯀꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯡꯉꯨ ꯑꯦꯀꯥꯁꯣꯏꯗꯒꯤ ꯆꯤꯡ ꯌꯥꯟꯕ ꯆꯠꯈꯤꯕ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯆꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗꯕꯁꯤꯡ ꯑꯗꯨꯗꯤ ꯋꯥꯡꯉꯨ ꯁꯥꯕꯜ ꯑꯀꯥꯁꯣꯏꯗꯒꯤ ꯑꯍꯟꯊꯦꯝꯗꯔꯥ ꯆꯍꯤ 55, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯤꯛꯆꯥꯎ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥ ꯆꯍꯤ 51, ꯑꯄꯣꯛꯄ ꯄꯥꯡꯒꯣꯏ ꯏꯕꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯟ ꯆꯍꯤ 10 ꯑꯃꯁꯨꯡ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯆꯍꯤ 39, ꯑꯄꯣꯛꯄ ꯄꯤꯁꯛꯅꯤ꯫ ꯃꯈꯣꯏ 4 ꯉꯁꯤ ꯑꯌꯨꯛ ꯍꯥꯎꯇꯛ ꯃꯥꯄ꯭ꯂꯣꯛ ꯆꯛꯄꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯅꯤ꯫